ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯉꯁꯤ ꯗꯦꯜꯂꯤꯗ ꯀꯧꯔꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ Manipur Police na Imphal amadi Bisnupur District ki tongan mafamsingda combing operation chathabada tongan ba lalhalup singi mioi mari fagat pangamkhre faraba mioi sing adudi KCP PWG ki Jupiter Chahi Kuntaret amadi Amarjit Chahi Kunipan makoi ani Imphal East ki Porompat Police Station ki manung chanba Mahabali dagi fabani makoi ani dagi M20 ki pistol ama kapayariba madu manga amadi two-wheeler ki gari ama fagat pangamle hari Atokpa ani aduna Takyal Kolom Lekay dagi UNLF ki Laurembam Mani Chahi Nifutaruk amadi Ningthau dagi PLA ki Bukrambam Prem Singh Chahi Nifutaret ni Makhoy Sankai Tumkai ki Tabakta Janabas Singh ni Haina Police ki Pauna Hairi. JDU ki MLA mga anti-defection law ki makhada disqualified tawbat tawdabagi matangda Manipur Speaker ki Tribunal ki hearing February 3 ta pangthoklagani. Wafam asingarang petitioner ki Maikayda Kaslep liba advocate and Bubendra na phundukkibani. Panbayabadi MLA ki manungda Thangmayban Kendra ki MLA KH Joy Kishon natana atay MLA singdi counter affidavit file tawrakti hari. Examination Section Manipur University UGC Malavia Mission Teaching Training Center Manipur University Punna Kusam Naduna Ngesidagi Hauraga Numit Humni Chupna Manipur Institute of Management Studies da Pangtokadauba Assessment, Evaluation and Question Setting gi Inaugural Function Manipur University ki Court Holder Pangtokre Haram Adada Manipur University ki Vice Chancellor Professor N. Lokendra Singh Undergraduate Examination Standing Committee ki Chairman Professor S. Jubon Kumar Singh, Postgraduate Examination Standing Committee ki Chairman Professor Sumitra Fanjobam, Manipur University ki Controller of Examination Tokpam Shanti Kumar Singh Amadi, UGC Malavia Mission Teacher Training Center Manipur University ki Director Professor R. K. Bhuvan Singh na Tawitulan Simon Sugaki. Supreme Court of India na CBI da Manipur da thokiba extrajudicial killing ga mari lena na semkiba SIT ki in charge head oina puriba Datla Srinivas Verma sindokpagi ayaba pikre. Chief Justice of India Sanjeev Khanna, Justice Sanjay Kumar amadi Justice KV Vishwarathan gi bench ngarang na judkiba hearing da ayaba pikibani. Assam amadi northeastern states singda leriba railway track singna Sri Lanka da leriba railway track singdagi heli haina Assam gi Chief Minister Himanta Biswa Sharma na phungdokre. Masi India gi oina achoba achievement amani haikre. Delhi gi Mikhal Hujik Chatari, Puna voter crore amaga lak Yankai Taruk Romna vote hadari, Assembly Constituency Humfutaragi Apunba polling station Lising Tara Humdoi, Chatret ka Humfutarukta vote hadad nani. Ngasi ayopung taretagi hadaba hokre, numidang warampung taruk taloshin gadabani, Puna candidate Chatruk ka Marifutara Mapana Lambataw nari,
AAAP na makhoi ahumsuba term samba pamli amaromda Congress amasung BJP su amuk hanna makhoi na lengak paiba pamli Uttar Pradesh ke Prayagraj ta chathariba Mahakumbh Mela da India ke Prime Minister Narendra Modi na Ganga Yamuna amadi Saraswati ki punfam sangam da iruptuna thauni jakre Gehua machu ge fidol setlaba Prime Minister Narendra Modi bu hi amada Uttar Pradesh ke Chief Minister Yogi Adityanath na puduna yenghalaba matung irupkibani Gaza Strip Americana Losinaduna Niktijana Semgatlagani Haina USA ki President Donald Trump na fongdokre Maru oina Israel ki Prime Minister Benjamin Netanyahu na Niktina wari sanaraba matungda thabak ase paikhalakadabani hari America da leiba India ki illegal immigrant chani henba ngasi India da thadorakre akhanaba military plan amada America da ki deport torakhibani numit yungba matung Amritsar da thunglagani hari panba yabadi US ki President Donald Trump na mafamdu da leiba illegal immigrants sing takthoklagani haina mamangda phungdokpa lekhrabani Federal Students Organization Kanglikpa ke ahomrak suba Foundation Day celebration gamari ledana mayam da kathoklaba I haina timda Jenims da blood donation camp ama ngasi pangthokre Jenims ki blood bank center ga khusamnaduna pangthokpa camp adu gamari ledana FESOP ki Vice President Namayarpam Rikesh Mangang na fundorpada Manipur miyamna igi awatpa amadi haujiki irang asina maram oiduna kodong tiba nanglaba batamda igi mateng oinaba haiduna asigumba blood donation camp asisinmani Camp asida miyoi yangkhaini thoiromna I donor oinaba sem sari hairaduna mamal yamnaba I piduna miyamgi mateng pangnaba hotnaba asida saruk yariba khudingmak FESOP ki maikaidagi thagapa phongdrakhi Hauzik Fabiga oina pizariba maroiba pausing matangsu shunjare nungthilgi pung ani tabang matamda mapung oiba pau phangmiragani Hauzik Fabiga oina mineng tarpanu pu khuramjari